ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤ ꯐ꯭ꯔꯦꯁꯀꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯄꯦꯀꯦꯖ ꯐꯨꯗ ꯑꯃꯁꯨꯡ ꯖꯨꯏꯁꯀꯤ ꯕ꯭ꯔꯥꯟꯗꯁꯤꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯃꯤꯌꯥꯝꯗ ꯂꯥꯟꯊꯣꯛꯈ꯭ꯔꯦ꯫ ꯍꯤꯁꯇ꯭ꯔꯤꯗ ꯊꯣꯛꯈꯤꯗꯕ ꯁꯦꯝꯖꯤꯟꯕ ꯋꯥꯔꯤ ꯑꯣꯏꯕꯅ ꯑꯃꯗꯤ ꯑꯌꯥꯕ ꯌꯥꯎꯔꯒ ꯁꯥꯈꯤꯕ ꯅꯠꯇꯕꯅꯤꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯅꯤꯗ ꯂꯩꯔꯤꯕ ꯑꯦꯡꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯁꯦꯟꯇꯤꯅꯔꯤ ꯒꯦꯠ ꯑꯊꯨꯕꯗ ꯂꯧꯊꯣꯛꯄꯤꯔꯣ ꯍꯥꯏꯅ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯃꯣꯔꯦꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯦꯁꯇ ꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯃꯥꯏꯁꯤꯡꯗ ꯑꯊꯤꯡꯕ ꯊꯝꯂꯤꯕꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9 ꯐꯥꯎꯕꯗ ꯂꯧꯊꯣꯛꯇ꯭ꯔꯕꯗꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗꯒꯤ ꯃꯣꯔꯦ ꯂꯝꯕꯤꯗ ꯀꯥꯎꯟꯇꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯒꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗꯁꯨ ꯄꯣꯠꯆꯩ ꯄꯨꯁꯤꯟꯕ ꯊꯤꯡꯒꯗꯧꯔꯤ꯫ State Level 9A Side Men's Open Hockey Tournament First 𝐷𝐿𝐻𝐾 Cup 2024 𝐷𝐿𝐻𝐾 School Chanungda hokre. Northeast Windona Sandok Numidangi Pau Miyeng Tapiriba Singbu Chan Mabamna Krumjari Hauzik Pau Sandokna Pizari Manipur Lenga ki Department of Horticulture and Soil Conservation ki lamzing amadi meeting makhada puthokpa Mani Fresh ki process toraba tongan ba packaged food amasung juice ki brand sing ngasi Chief Minister N Birena miyam da lanthokre Chief Minister's Secretary ki Darbar Hall da pangthokiba value chain marketing of quality local horticulture products through brands building ki scheme makhada makhal makha kya gi process Food brand sing puthokpagi thoram aduda Education Minister D.S. Basanta Kumar, Water Resources Minister 𝐶𝐲𝐈𝐬 MLA 𝐾𝐄𝐲𝐸 MLA ꯁꯥꯄꯝ ꯀꯦꯕ Horticulture and Soil Conservation ki Director ꯗꯦꯕꯗꯠꯇ ꯁꯔꯃꯁꯨ ꯁꯔꯨꯌꯥꯈꯤ Ukhrul District tagi yauna tongan mafam singdagi lakpa food processing industry ki entrepreneurs singsu thoram aduda saruyaki Horticulture ki Mission Director Devdatta Sarmana ngasi launch story ba processed food brand sing asina state lengang na hona zarakpada chauna mai pakpani haina loba yai haiki Masigi function assist samna thamjarabada yamna chauna mai pakpagi adu achievement ki celebration namani haina dai han thamjage Masigi damakta koi wan honariba lamdam masigi pothok kaya bu process form da onkoga marketable packaging tokna yam fazaba branding kaya am tokna puthokiriba entrepreneur ichali now putting up to yamna department ki maikeli thagase tasena scheme si koi honorable chief minister na horticulture ki minister hoina charge ubili ngai 2020-21 sida launch tawgiba scheme amani Peruki cha hai ba tuga scientific name da Indian University and China college production object to jaraki ba aduga ani su daina kasaba broccoli kasaba ga pullaga kano broccoli style to laga ni cookies su kano to puthok jare si kadang maya ni kidon ton Chief Minister N Birena Hauzik Manipurgi Chanaba Pothok Singasi quality Leina Pothokpa Hobaga Lunina Mapanda export Tauba Hauri Haiki Mayam Musing the Verde, Sentan the Verde, South the Mila Picture the Verde, Tangari crisis to Tangani, and the diplomacy, Miami Poshifu, for Clipper. Assisi, a horticulture, I matam Kraparamani Mamani Tamda, horticulture. Madai siap ama mayamgi mapandagi siap amai siamam na honorable cold storage leramde mayamgi product mayamsi poraga akoi thamam nei tieba season loi re coffee khangde ama khangde loi gi bakha chaune loi do pala mangwa komla khangde sampra khangde odu de am pom na gi angka re cold storage se to jimanga taru kum saramani akoi leisure ba potho kharase value leina season adu yam ngai no je koi outside the export to si packet ke si quality le le ngasai be mam na hai to chi uri chaning ni do meaning hai a first impression last impression na yeng bagi possible adu na yam ngai ngasai ki chulja mayam hunguri ba startup ki many things ji kano de 100 crore kano gi koi gi one family one livelihood ki paisa tara le Mayam Pajana Changa systematically down with them the loining yard.
National Highway Anida Churchanpurda Sajiliba Anglo-Kuki War Gaina Hekta Thonzinba Centenary Gate asi PWD na ayaba piraga sakiba gate nate kumzali sangani kunithoi December 18 gate asi lokthok naba concern DC da order pikhrabasu hauzuk fawa gate asi lokthok tribasi karigino asugumba illegal oiba gate asi mari lenaba authority na atubada lokthok piyo haina RPI atwalegi National Secretary oiriba political activist Maheshwar Thongnauzamna mari lenaba authority singi puling jingshinkre hiramasiga mari na Kaisampata Labor Mahaki Yum the Pangtokiba, Paumi Singa Unabagi Thoram Amada, Wafam Ase Fongdok Laduna, Maheshwar Nahai, National Highway Anigi Churchanpurda Sajiliba Anglo-Kuki War Centenary Gate Ase, PWD Degi Ayaba Lauraga Sakibra, Haibagi Matangda, PWD the RTI Tavani, Maduda PWD Gi Makedegi Gate Ase Sanaba, PWD Degi Ayaba Lokiba Late Amadi, PWD Gi Makedegi Su Ayaba Pikiba Late Haiba Pokum Lakle, Gate Ase Maitana Maitanaba Honarami Haina Maral Siba the Natana, History the Thokidaba Thodok Ama Oidiba Anglo-Kuki Wargi Semjin Sazenba History Sing Delhi University Yauna Achoba University Sing da syllabus Oina Hapnaba Hotnariba Kuki Singi Aranba Amadi Semjin Sazenba Timari Lenaba Authority na Atuba Matamda Loktopiu Loinena Semjin Sazenba Anglo-Kuki Wargi History Asi Thoki de Habigi clarification to Authority na PBU Haina Maheshwar Thongnauzam na Puning Chingshilakli Hamapan Hen Puzzle of them, Manipur Iran si, Kasteng Hose, May Tang Hunda, Kuki, Community, Musum Lakiva, illegal immigrants, Muslim militants in Sina, backing lady, Harakanda, Ladiba, Kuki community, Miss Sina Sandoiba, false propaganda Sandoomba, Anglo-Kuki War, Centenary Gate say, Maithana Batorami, maintain Maithana Batorami kind Hijalapa, Adudagi, Delhi University Daga, Anglo-Kuki War 1917-1919, Sigi, Salevas Hapton Nabatorapa, distorted history, Sungai Leram Daba, Leram Daba War, Haitare, see, Mayam, the Larik when Tamanaba Honorapa, the Larik sing the Pong Naba Honorapa, Maming University Daga Hapton Naba, Honorapa, Aduga, Manipur, Sulay Leram the Leram Daba history, Haitare, Adugi Centenary Gate Ama, who's it Lady Basse, see Sari Basigi, permission, Labra, Laitabra, si Kanana Taro, Sari Bano, Sigi history, Lana, Sadali Basse Karigino, Haiduna, Sigi Kumana Kanana, si Sana Gitamata, permission, Pidi Banona, Aina, Public Works Department, RTI Hazabasida, Public Works Department, the reply, Masi Pange, Masi Yor Duna, Sigi reply the Anglo-Kuki War Centenary Gate, who's it Churchampur National Highway number 2, the Lady Basse, Sigi construction gi permission amata public works department dagi amta permission amta phangde permission da pide haibagi mama koindagi RTI reply lakpire aduga sigi mathakta su na 19 December 2022 da haitare concern DC da sig get si lothok pagi matang da su order pi ki bal leire che sigi oingon da pire reply sigi matung ina haitare adu suk koi de base sigi around history thamaga huziki ming koigi leiri Praza Singda Sida around the history Panganaba Tauribasi Sigi Gatsi Nium Chadana National Highway number 2 das Hazalibasi Sika the way Haribano Lokona order Peak about who's Bolok Tribase Karigino Aduna Jose RTI replied that Su Kanzare Public Works Department the Sigi permission Piki but Amta like the Hibaki Potams Lairabina Sigi Centenary Gatsi concern Department Manipur Amata News Laribasi the Manipur Sida Kogi Manipur Sida around the history that's at Papamde around the history until the Henbapamde Aduna around the history like Taragadi Tauriba around Basing Mafam Sila Taragadi Aduna Kogi Haying Tung the Lakataba generation did the Mata Akaiba Mayam Lakani Aduna Yaragadi Sigi 1912-2022 the Susi removal gi permission P given later quick order P given later Banina Anglo-Kuki War Centenary Gate Sigi Siam Tuna Lokopiro Aduga Sigi War Anglo-Kuki War 1917-1919 Sunglay later but when Sigi Lady but concern department as Sigi history Lady Base Lale Hainasu hybrid on concern related officials Heiser. Moreda Mathau Tauriba State Force Singi Mathakta More Thadok Laga Chatkina Ba Haiduna Tengnopal District Village Volunteer na Lokalakliba Chana Thaknaba Ising Maising Tingzilakliba Amadi Moreda Ladiba Dukan Sing Thong Lol Haliba Kaya Asikimayokta Yaning Daba Fongdok Loduna internally displaced person Oina Ladiba More Ward number Taretagi Tangsam Ibungo na ngasi press ta Fongdokre Ngasigi Paugi Mifama da Moreda Gilanzina Duna Tongan Mafam Kaya da Ladiba IDP Kaya Su Saruyaki Tengnopal District Village Volunteer Sing na Tauriba Thawang Asi
मियोइबा अमना चटकदबा लिचट नत्ते हाइना फोंदोलदुना माकना हाई फुरुफ कयाबु ngak सेलिबा स्टेट फोर्स पु चटखिनबा चाना थकनबा अमदि इसिंग माइसिंगदा अथिंगबा थंबसी लाक्लिबा फेब्रुवारी 9 फावदा लेपियो हाइकी करिगुंबा मतम असि फावदा लेप्तबा तारगदि फेब्रुवारी 9 दगी मोरेदगी लाजिनदुना लैरिबा इंटरनली डिस्प्लेस्ड पर्सन कयाना मणिपुरदा लैरिबा तोंगान तोंगानबा CSO सिंगल लोनिना मखल मखा कयागी काउंटर ब्लॉकेट अमदि खोंजंग कया अमा चंगसिलगनी हाइकी State forcing की मतलब अकोई की टेक्नोपॉल डिस्ट्रिक्ट विलेज volunteers in the Lord Liba, I believe more is it Tado, Takinabagi, Hongtown, and local Liba, Sana Tangaba, Pangandava, Sing my sing, the Atima Tamapa, More the Dukan Hangba, Prima, Lagi Habit of Pangandava, Amadi, Pudama Atimula, Sinsigi, Mayukta, Akoina, internally displaced person, Amaoina, Akoina, Masidi, Yanindaba, Pundui, Paramdi. Makoi Technopol District Village volunteers in the Satari Konganasi Mio Bigi, Sani Bigi Wangmada, Mio Bigi Minushiki Wangmada, Mio Venas another about which Amagi Wangmada, near Hibasi, quite a hygienic, Pamaduda, Ladiba, Jati Krimugnas who Kundaraga Lady of Pamaduda, Punomapunga Celibat State Forcing Bo, Makoina More, the Chakinanava, Honabagi, Hongtang Amon local Libasana, Tanabi Tingbagi, Hongtang Sikoi, the Shenani Yazaning Day, I coin a su, Mayampuna Kanaminaga, Masiki, Mayok, Junction Bayaba, Tanjan Baba Hongtang, Junction Gani Habitat, quite Salibazi Tang, Pewari Tang Nipan, Hokimanunda, Handopi the Batargati, Tang Mapandagiti, Aquina More line, Sida, Aquina counter blockade, Nasimba. Junction by a Hongtong camera, Junction about Siam Sadun, Leisure Heights in the Tanzania. Moreda Hawkiba January Kuntra the Gikuki sing State Force sing Yauna Jana Taknaba Tangai for the Bapolam sing Piba, Yon by Yaro Haina Atingba Tamlibasi, February Nipan forward Chataba Tarabadi, February Mapandagi Chorchan Purda Poche Amata Pusinba Yahandabagi Kongjang Sangsilagani Haina, Mayday Coordinating Committee, Trong Lawi to Waikurok na Lautokre. Wafam Singarang Visnupur District, Tera Kongsangbi, Mandap the Pangtokiba, Paugimi from Amada, Mayday Coordinating Committee, Trong Lawi to Waikuroki President, White Tombana Fongtokibani, Paugimi from Aduda Committee, Asik Advisor Singh L. Gopal, and Renubala Amadi, Vice President M. Gauro Mayday Amadi, Secretary P.X. Boyga Lodina Committee member Singsu Saruyaki, President White Tombana Makatana Hai, State Asibu Ngak Celiba State Froski Chana Taknaba Tangai Fadaba Polam Sing Pibada, Ting Bahaibasi, Lona Yadaba Amadi Tauridaba, Pang the Bagi Tavagdi, Makoina Tauriba Asida Lengana Yinguna Leba Yaninde, Makogi Matakda Logu Eba Tavak Lokatkadabani, Karigumba Tawang Asi, Makatana, February Nipan forward Chatabatarabadi, February Mapandagi Chorchan Purda Poche Amata Pusinba Yahandabagi Fidef Logani. Masida Manipurda Leriba Mipung Kudingna Mating Pangbiduna Kongjangasi, Mapung Fahan Bio Haina Committee President Lebak Miyangi Mating Nirakli. Manipur Gomena, Tumina Yindura, Lila Yindura Lebasi, Ekoi, Audanaba, Kananzari, Loinana, Kuki Berentra Singsi Asibu, Ayan Yuba, Matik Sabat Dandi Piduna, Makoibu, More the Lady State Forcing Sida, Awana Pidunaba, Insinjari, Kuki Volunteer, Kanguna, More the Labor State Forces da, Aki Tujumba Polapat Taragadi, Ikoi, Maitai Corinthing, Kamitina, Koi Tumini Lepoy, Ikoi Kandu Labing Amoy, Ikoi Masiki Damata, Matang Kudimata Koi, Sam Sadun Legani, Aduna, Lagiba, Tang Nipan, February, Masi Paugi Manunda, Kuki Volunteer Sina, More the Labor State Policing Himataka Tamiba Timbase, Kudak Talok the Taragadi, Manipuda Labor, CSO Sing. Abadi civil society organization Marapavi Imaibel Singh Punna sanction minaduna Sosambur district ta sana thana polam sing pusanba abadi darka polam sing asi pusanba yaroi haina lakadoba tarik mapandagi akoi kongjang asi hogjagani Ngasi Kundrakpom Assembly Constituency ki Manung Chenba Sagolmang Police Station na konba Sagolmang Khewada Masing Yamlaba Mairapabi Singna Mafamadu Dalariba 18 Assam Rifles ase Chatkiba Yaroi Atopa Company Amana Mahut Sinba Yaroi Haina 18 Assam Rifles ki Getta Famzinduna Laikre Kongjang Aduda Yauba Ima Mairapabi Amana Fongdorakpada Ngasi Numit Jungba Pung Taranithoi Muk Tarakpa Dwaida Imphal Lomdagi Yamlaba Assam Rifles ki Gari Kunmuk Mari Thousand Lakiba Thengnaki Icham Samna Lakpa Oiramgani Haina Khanki Adabu Lekai da Pau Loduna Hangnaruba Matamda Atopa 20
28 AR gi company amana 18 Assam Rifles ase sindoknaba lakpa oirangkhibani hari loinena haunaruba tawdana masing yamlaba ima singna sagol mang khewada leiriba 18 AR da laktuna AR gi Colonel Akash transfer chatpa yaroi haina thattuna thamkhibani tungda 18 AR gi Colonel Oinam Akash ka wari sanaraba matungda ima singda Akash na transfer chatkani chatloi haibadi ima singi khutta leire haraki adubu ima singna Pamlibana Mafamasidi 18 AR asi Lotoke Harabadi, Atopa AR gi company Thazilakpagi Mahuta, Manipurda Leriba, State Force na Mahut Sinba, Madugi Ona Tainabada, 18 AR asi Lotoklaga Atopa 28 AR gi company Amas Sinaba Honarakpa asi, Yaningde Hajuna Ima Singna, 18 AR gi Geta Famzinduna Lakibani, Amaromda Paumi Singna Hangba Wahang Amada Kuki Militant Singna, 𝐂𝐄𝐰𝐬 leiriba meitegi mafam singda yum mai thadokuna leiriba mafam asida hauzik fawa changhan ba ngamdana leiriba asi kari maram gino haina hangbada Colonel Oinam Akash na hai magda micham miyam sangbada thingbanate mathak thongba CM amadi security advisor na kayarak haizak Security Advisor da kayarak haizakre meitei taba mafam singa si ngaklaga sanghan ba haurage hairuba matamda CM amadi Security Advisor Kuldip Singh na yarakidabani adubu 𝐂𝐿𝐬 da micham miyam sanghan ba yai adubu fatta nungda thokadra haina khanbadagi changhandana thambani mathak thongba singna order piraklagadi khudakta takhairaga lehanba ngamgani haina phungdoraki Danamanjuri University ki khoisaw naraba mahiroi singna University asi mathau ningthina tawdre maming tangaire hajuna A block ta Thomson Kre Babuparada Leiba Directorate of Education U tamna mahiroi singna khongchat chatkre Directorate of Education U ki Commissioner Unadrige Mangoidana DM College of Commerce ki Hanagi General Secretary Ngangbam Iris na phongdorakpada University asi mapung fana yengsin biroi daba oirabadi Manipur University da Mars tawsen biro matik chadaba mioi amabu khangna chanabagi mingda University asigi masak thokpa fam sinabiganu asugumba thawang asi makha tana adumak chathaduna leirabadi mahiroi singi laibak tamba ngamdaba danatana khunai asi sum charakpada mating oigani haiki amaromda mahiroi tara mangana saba mihut kangbu amana waref taruk yawba memorandum yawna Directorate of Education UGI Commissioner unaruraba tungda Commissioner na DMU asi Autonomous University oiba maramna makoigi hak karisu leite makoidi advisor oina leiba khaktani University asigi thavak thoram khudimak VC Register amadi Controller of Examination na tawgadabani haina phongdoraki haina Ngangbam Iris na paudamki magna makha taraduna mamangda University asigi awat apa lakpa matamda VC amadi Register da hairuba matamda Commissioner na tawgadabani haiduna theizinduna lakiba adu ngasidi achumba khudingmak khangle maram aduna matik chadraba University ki authorities singi mathakta makha tabakari khongjang changsinba yabagi haibadu mahiroi sing na khanaragani haiki memorandum aduda palliba demand sing adudi 4th amadi 6th semester gi examination da irang mana maram oiduna mahiroi amagi lupa chaniya khai takiba adu handaksu tagadabani displace amadi khungakliba loinena red zone da leiriba mahiroi singi form fill up exemption tawgadabani matamga chunaba maongda examination pangthukadabani online natroga assignment maramdi curfew marakta class mapung fana tawkhide amadi lan asigi chaiting punna fanglibani 4th amadi 6th semester examination gi result haidok triba fawba first third amadi 5th semester gi examination pangthok phangthokte masina maram orga scholarship na chingba mahiroi singi oiba khudong chaba manga daure kuki singi tongan ba khudong chaba examination na chingba pangthokpa yadaba amadi issue sing asi UG amadi PG gi mahiroi singna thengnagani haina mahakna makhataki administration block sida BC registrar controller examination kunajagi khanjaduna Satra miyam lakshabani koina han date to the irang si horpani irang si hodungai mangwinuna November date 8 November date 19 thangna examination haidok pinaba amasung PGUG gi representative sing thambina ba thangna cherol kyam pisan jagre adubu cherol sing asi responsible PB gi de namthaduna ngasi phawba lagli examination gi notice na chingba date back to biraga date 30 da thokon notice adu January gi February date 1 da thoklakhi masi amna live thibani maram asina date 1 thokim notice gi matungina more of examination regi laiba hoji red zone da laiba regi manipuri da DMU gi tamiba tongan kanglup sing hoji irang ina solaba kuki sung maite ani gi marakta khunga ko village volunteer na chingba mayam yauri mokoi exam sina combine tawbono amang da exam irang sina maram orga labi thingba class tawbon matik jam tawgida bana maram orga chhatra jing exam thaba lakcha bo
थाबा फंगदना बन खुद कौशलपना मरम होगा एग्जाम थाबा फंगिदे मोगी चप चाबा प्रोविजन अमा सेम्बिरगा मखोगी एग्जाम पिनबा मतम अमा सेम्बियो हाइना कोई बीसी रजिस्ट्रार कंट्रोलर दा शेरोल अम पिसनजगी अदुगी शेरोल दु फजन रेस्पॉन्स पिबिगिदे एग्जाम सिंबिगिदे अदुबु सारजिंग ngasi कैरियर जे मांग लमीरोम चंगलकी मखो एग्जाम थाबा फंगिदे मोई हौजिक बेक चारी सिगुम मैम सिगी कमायना तौगदब एग्जाम सि क्रम मोंग पांथोकदबनो हाइबगिना सिंगवा खना जनब लाको मतमदा बीसी सिंगवा रेस्टोरेंट सिंगवा कनामता ब्लॉक एडमिनिस्ट्रेशन ब्लॉक से लेरमदबना मरम ओरगा कोसाउनाबा साद्रसिंगना इरांग असि हौगिबनी मणिपुर की अपुनबगी सक्तम कायब यारोय हाइना मैटे खुनाई खक्तना चादा मरिफुदरा 9.8 लाउदुना लेरे खुंदामिनारी बा कांगलुफ अतैदी याव यावदबगुम तौरे हाइना खुंद्रापम एसीगी एमएलए थोक्सम लोकेश्वरना फोंदोकरे ngasi इम्फाल ईस्ट डिस्ट्रिक्ट के मनुंग चनबा सारोथेल दा लेबा यूनिवर्सल फ्रेंडशिप ऑर्गेनाइजेशन UFO नॉर्थ डिवीजन दा नुमित 15 चुमना चथगदौबा हॉलीडे पीस कैंप हौदोपगी थरमगा मरी लेना वाफम असि एमएलए लोकेश्वरना फोंदोकिबनी थौरम अदुदा रिटायर्ड जियोलॉजिस्ट वांखैमयुम इनाउचा सोशल वर्कर अचोइबम देवेन मकेंग जोलाइथावी जिला परिषद के मेंबर निथौ खोंगजम सनातोंबा अमदी वाइटोन ग्राम पंचायत के प्रधान पुखरंबम सुरबलाना थोइबम मिथुंग सिंह ओइना अमदी UFO की वाइस प्रेसिडेंट RK सनापारिहल सेक्रेटरी जनरल वाई मेराबा होम सेक्रेटरी एल लोयुम्बा डॉक्टर के मुक्तासना डिफेंस सेक्रेटरी अमदी सेंट्रल गी जनरल सेक्रेटरी सिंह कमांडर सिंह अमदी UFO की मैटे लालोई सिंह लोइनना सारोथेल की अकोइबदा लेरिबा मैरापाइबी लुफ वाइटोन अमसुंग लमलाई की मैरापाइबी सिंह लोइनना सारोथेल क्लब ऑर्गेनाइजेशन सिंह सरुक याखी लोइनना हौकिबा कुमजा लिसिंगनी कुनुमदोगी मे अहुमदगी कुकी नार्को टेररिस्ट इंडिया गवर्नमेंट का लौटुनबा मानबा मओंगदा मिलिटरी पोल्यूशन थोखंदुना मैत्रबागता लंदारक्तुना मैत्रबाग की ngमखैदा सिंगनरक्पगा लोइनना चमजरबा मियोय कयागी मयुम मकै सिंग मै थादोक्तुना रिफ्यूजी अमगुमना मसागी मरम दमदा लेहलक्लिबा अमदी चमजरबा मियोय कयागी थवाई पिखम नहनखिबगा लोइनना मिका मिराव खोलना थल्लबा लेपाक असिबु हानगुमना इंग सिगना तंगदु लेताबा अमा पुरकनबगी दमक अवांग माइकै ngaknabagi ओइना अवांग पना तेंगोल लाकपा लोइसंगसु हांगदोकी UFO की ओइना नौना थौ पुगदबा फम खरसु लाउथोकी फम सिंग अदुदी चीफ इंस्ट्रक्टर दा एल मधु चंद्र मैटे कमांडर इन चीफ मयाय लोइसंगदा एस सरत मैटे एम सामोकांदा कमांडर खापना तेंगोल लाकपा लोइसंग ए ब्रोजेन कमांडर अवांग पना तेंगोल लाकपा लोइसंग अमदी तेंगोल लाकपा लोइसंग मरी लेनबा फम खरसु वाइस प्रेसिडेंट लाउथोकी थौरमदुदा एमएलए लोकेश्वर हाई मणिपुर कायब यारोय हाइबसी इंडिया कायब यारोय हाइबदी मसिदा इंडिया लेंगाक पारिबा लुचिंगबा सिंगना तुमिना हौजिक फाव येंगदुना लेरिबसी करिगिनो इरांग असी लोशिनगे हाइरबदी हेक हौरपा नुमिता अदुम लोशिलंबा याय हौजिक फाव इरांग असी लोशिंदना लेरिबा असी इंडिया लेंगा की करंबा अरोनबा वाखलोन लेबनो इरमदमा सिंगाक्सनबगी दमक अखोई इसाना होनबा मथौताई खुंद्रापम असेंबली कंस्टिट्युएंसी असी चिंगी नापोंगा ताइनबा मरमना करंबा मतमदा इरांग थोरकनी हाइबा तंबा ngamdaba maramna AC asida leriba mioi singna amatta oiba wakalonga loinana yeknaba singbu maitiba piduna ingtapa nusi chanana leiba mahausa gi lamdam ama oihannaba honabada apunbagi thaudang lomina si haki India macam tu thugaraga moina tongana maindala pulaga manipur lauthok ha means India de lauthok ki hai natra moina hai tagara hai biji oi hai men badegi yes from YouTube ta yendio in journalism yendio how did hai ba major community da hari se India kai bi hai ba means manipur kai da India kai bi hai ba ni adi mo dis mina khana ba ida hana pura ma ko pura jodi aina thengade sanu aduga hogile says that the major community in Haris hai India kaibi aroi haibani that means Manipuri kaibi aroi haibatar badi India kaibi aroi Manipur se India di koi tukai tal hai tar di India kaidro sumai dogna apoi haiba mayam se enne Facebook ta master obiriba aduga YouTube ta master obiriba khudimo ki mafam dai na pil do jenu se Manipur da leriba maikai jati lamdam sibu Ima lebak Manipur kaibe yaro habese India kaibe yaro haibani kuki narco terrorist haibatare mayamebe sangiba manjana loina kusala kanda moina harisna mogi separate administration haigera mogi land haigera haiba means tonga na tawra ga Myanmar ga Bangladesh pujala ga country me sana only ki haiba jati haitare adu batang pungi haibani
Singlida cheliba I marik kaya pibiduna mamal yamnaba miyoi lising kaya gi thawai kanminasi haina Indian Red Cross Society Manipur State Branch ki Chairman Narendra Ningompana haikre wafuma singasi Indian Red Cross Society Manipur State Branch amadi 𝐁𝐾𝐍𝐰𝐬 Manipur ga khusam naduna Through Humanity to Peace haiba thimda Janim's Blood Bank tapang thokiba lemna EP bagi thoram amaga mari lenena fongdokibani Narendra Ningompana hai lamdam asida leriba miyamna amadi nauna isai jagoi pungi lamda nauna changlakliba miyam pumnamakna iramdam asigi saktam ngaknabagi damak amadi iramdam asida hanadagi leramba ingtapa lamdam ama hanjilaknaba honabada thengnariba lantheng kaya asida awa ana taraba miyamda yamna chawna mating pangba ngamdrabasu isada cheliba I marik asina miyamgi damak mating pangani haina wakhal lakliba numit asi isagi oina yamna maru oiba numit ama oigadoribani I nauna piriba miyoi singsu ngasidagi life saver ama oiba ngamlabani masina miyoibagi punsi kanba khakta natana I piriba isagi punsi busu haksang fana lehenba wakhals sengna leibada isasu kanjagadoribani Ima leibaki damak ngamzaba khara kathokani haina thoklagliba tongan balamda thabak toriba singna masigi wakhalon lakliba asi aikoina pungni thogat phamthoi haiki Yeningkuri nauna isai lamda jagoi lamda pungi lamda changchaleiba mayam punamoksing asina aikoigi iramdam asigi saktam ngaknanabagi aduga aikoigi phajaba aikoigi hanagi leiramba ingtapa adu hanjalakna honaba matamda thengnariba langtheng kaya sida kudong thiba awa ana tarpa matamda mateng pangani aikoi ngasi karimta koina ngamjadaba tarsu isada siriga irik khardo oirasu miyam mateng panga leibak kidamta koi kathokani haina thoribu wakhalon se masini kwai maru oiba numit ama oina lei doribase maramaduna ngasigi pibi gadoriba akoi nauna pibi donor na ngasidagi di life saver amo oigri life saver haibase miyoibagi punsi bu kan gadori amaromda migi punsi kan badanatana pibi aihaki punsi su aina kan jagadori maramdi piba haiba matamda laina tina senba yaroi haksang na ba yekpa yate yamna tangwa tasengba wakalju sengba haksang ju sengba ju sengba ba mathau tai aduna ngasiba nu misrigi akoina lan na matawani karamna ai miyo gi namta ai thabak khar tawge haiba wakal adu mang tharga thoraiba madugi para ado pur sappa matamda sum soidana ai khoi donation si makata na pawigidoni donation to ba haibasi ngasai haigibaduni masa patrati yanaba laina tina chenba yadabanina aduna wakal sengani mien sumani sajat bisa sumani aduitati ai apabu oiroidra khoi ngasi blood donation ke mafang jari base maroi na de khoigi matam si iran si yenga khoigi Indian Red Cross Society Manipur State Branch ka samnaraga 𝐁𝐾𝐲𝐈𝐬 Manipur nansi ko samnaraba matungda khoigi khoigi iran siga sumari leidana mati iran sigisu mari leidare aduga sinatabada su khoigi iwatpadagi khoigi thawai kan mangamda mayam thokre komamda adugma mayam su yengjare haraga khoigi single line da leirabe ibu ipa mayam da khina ise khoi kaisu ahen na thilo pakoi tawbungam jadraga su khoida leijari ba khoi singida chili I mari khari da si ibu singida mudam da chai kai le chalo adi ba khoi Hauzik leriba irang asina maram oraga handak phaugi pothok wana pothoki basi menkhanaba angan phau pak sana thanaba honarasi haina kokomi farmers wing gi lomis Farmers Wing na lomi singda apel tarakli kokomi Farmers Wing gi convener ke thoiba meeting na ngasi media da thadrok pachirol amana hai thorang asi paikhatnaba irrigation ga mari lenaba department sing nasu athubada project sing dam amadi canal sing samjinduna ising thanaba honabiu agriculture department na su hiram asida micheng sangduna mangjongna na thorang paikhatbiu matam chana faudi fanganbiu lomi chin inau singsu awa ana thidana miyam gi chaba konanaba chinjak puthokta ba yade khanbiduna amaga gi mating pangnaduna honamina si haina convener thoibana apel tarakli loidana thabak sing asi paikhatnaba honabada kokomi farmers wing nasu angama mating pangani haina phongdorakli cherol asina hai haukiba chegi me ahumdagi 𝐾𝐲 militant singna mitei singda chatarakli ba lan asina miyam asi hainingai leitana wanari lan asina maram orga sofam nomfam khangdaba amadi nomada sangdaba yadaba polam sing national highway number 2 da
तांगबना खुदोंग थिनिंगाई ओइरी पोचेगी ममलसु अरेपा लेट्री लंबी असिसु असिगुंबा मिलिटेंट्सिंग असिना सेंखाई थुंखाई तौबदा नतना अथिंगबा कया पीदुना लाक्लिबनी सेंटर की डिवाइड एंड रूल पॉलिसीना लमदमसगी मियांगी पुंसिरोलदा करी ओइरकनी हाबिगी तौबा ngamdaba tanja lakloi haningai leite aikhoigi hingbada sangdraba yadraba chinjak fawdi aikhoi puthokuna mipan tangdana ba honnabagi tangai fadaba leidi haina cherol asina makatari लमदम असिदगी ड्रग ललोनबा सिंग मरु फंगना मुथलसे नहा ओरिबा इचा सिंग कलहौरसे ड्रग की मायोक्ता चंगसिलिबा इचा सिंगे दमक ममा अखोइना सगत मिनसी हाइबा पांदमदा मैरा पाइबी अमदी नहा कयाना सरु यादुरंगारांग नुमिदांग वांगजिंगदा मैरा खोंगचेट अमा चटख्रे वांगजिंग अपुनबा मैरा पाइबी लुपना सिंदुना चटकिबा मैरा खोंगचेट अदु वांगजिंग होदांबा पुखरी अचौबा लंपाक्तगी हौरगा वांगजिंग अमदी हैरो कल्लोना बदा लेबा थोंग लांदुना वांगजिंग हैतु पोकपी टेकचम लेकाई एसके लेकाई अमदी वांगजिंग कैथेल फाउदुना चटलबा मतुंग खोंगचेटकी हौरकफमदा अमुक लमथुंगफम ओइकी मैरा खोंगचेट अदुदा वांगजिंगदा ड्रग योनबा यारोय ड्रग चाबा यारोय ड्रग मरु फंगना मुथतकदबनी हाइबा खोलाउ सिंगल लोइना प्लेका सिंगसु पाइकी वांगजिंग अपुनबा मैरा पाइबी लुफकी सेक्रेटरी लाइश्रम शांति लेमना हाइकिबदा मणिपुरदा लेरिबा नहा सिंग तुंगी युम्बिरल ओइरकदौरिबा इचा सिंग ड्रग नंबरम ओइजना मांगसिलकलबा अमदी ड्रग चादुना इचा कयागी पुंसी पिखम नरकपा असिना मरम ओइरगा मणिपुरदा ड्रग योनबा ड्रग चाबा सिंग खुदक्तगी मुथतनबा ngasi रैली असि चटपने मणिपुरदा लेरिबा इचा असु कया अमनसु मणिपुरदगी ड्रग मरु फंगना मुथतनबा लौरकलिबा थौदांग सिंग असि अचुंबा खोंथांग अमनी इचा सिंगना ड्रग के मायोक्ता तौरकपा थबक थौरम सिंगदसु ममा ओइबी सिंगना चाउना मतिंग पांगनी ममा सिंग खांगदुना लेबा ngamlaktre maram aduna ngasigi khongchet asigi matung tarakpada makha tana drug yonba drug chaba sing tholakpa taragadi mama oibi singna akanba action lokhatkani haiki Si wangding apunba mara pai biluna siduna saksariba rally asi hauji manipur da thoiba drug ki asimlaba nisha sabada aduki matik manipur se mangsalakaba tungi yumbiren orakana isai su kaya gi punsi mangsalakpa amadi nomakangdana isai su drug sabuna punsi ikhamnarakpa asina maram oraga ngasi asikulba mama oibisina saksariba rally ase Thangjing Singda logi wangmada cross yungsinba maming onthokna Mount Olive haina signboard thechin basi athubada India amadi Manipur lengakna paikhatpam thokpa logi thavak thoram sing hauzik fawa paikhatriba ase thawoina tawhalibra yalhomi singi thamoida hena khoisau nahanduna thokliba irang asida hena mai yangsilibra thoganingdaba wathok lanthok kaya thoklak tringai Manipur lengak amadi India lengakna logi oiba lokhatfam thokpa thavak sing lokhatpa tangai fade haina Ethno Heritage Council Herikon na phongdorakli Herikon gi publicity and Propaganda Secretary S.S. Risik Kumar ngasi media da fangalakpa cherol amana hai lamdam sida khundamina riba furuf amatana lining laisol gi mafam singda yekai thingai ba thokaloi dabani fattaba mioi sing manghan bada mioi bagi machet amadi isabu manghaloi dabani cherol asina hai kuki haina khangna riba mioi kanglof ase manipur da khundaba hauki basi kristagi kumsing lisingamaga chanipan kuntramari adwai digini samna harabada makoi asi lamdam sigi yelhomi natte haribo wafam ase yelhomi singwi furup singnasu yanarabo wafam amani lamdam sida mitop oina khundariba haukiba chahi kayadagi ngasi fawba leptana changsilakliba kuki singna aranba maongda India lengaki chana fathap ki manungda ST oiduna Indian citizen amagi khudong chaba khudingmak phangduna makoi asi lamdam sigi yelhomi amani haina masana haizari masimak khwaidagi chawba kuki singna lamdam sigi yelhomi miyamda amadi masana masada tawzaba aranba namthak amani mitop kuki singna manipurgi yelhomi singi punsirolda lengak londa Lamit tumit akoibagi mahusagi saktamda mayai kaba chinjakna naha singbu manghanba lining laisol da akaiba piribasi Manipur lengak India lengak amadi lamdam sigi yelhomi singna matam sangna thausaru daba paikhatpam thokpa thabak paikhat haudabadagini haina herikona phongdorakle anganba matamdagi hauna kugi singna makhogi aronba agenda amaga loinana oithoklaroi daba manglan amagi asada akupa thausil ama oina haukiba lisingani kunhumdagi me thadagi kuki singna makhogi asingba machat sing yamna maka phongna khanghanduna tamthiba thavak kaya chatharabanina Manipur lengak India lengak amadi lamdam sigi yelhomi singna hanadagi hena kanba khongthang kaya paikhatpaga loinana mitop kuki singi mami yaitek hoba mathau tai herakli
Lisingani kunhumdoi December tara tarukta India gi Supreme Court na lining laishol gi mafam sing aso engam thokhandana ngak sena ba yathang pi khraba matungda lamdam sigi yelhomi frup singi senglaba lifeland ama oiriba thangjing singda cross yungsinba maming onthoktuna Mount Olifina signboard thechin base lamdam sigi yelhomi singi lining laishol nat amadi chanabibu chauna singna bani amadi malemda Christian lining bu masak thihan bani Kuki singna masana masada pap achoba kaya mathang langsin bani The Manipur Ancient and Historical Monuments and Archaeological Sites and Remains Act 1976 ki makhada protection pi khraba kobru amadi thangjing singda hanjin yekai thingai ba thokhal libasi mari lenaba lenga ki loishang amadi India amadi Manipur lenga da paikhatpam thokpa thavak sing thinthadana paikhat kadabani haina makatari Ngarang Khuman Club Lakipur amasung Khuman Meira Paibi Anina Punna Senduna retired senior SP Nagaland Amadi Saknaraba socio-political commentator Posangbam Sonamani Bu Taram Opagi Thoram Ama Khuman Club Tapangthokre Thoram Aduda Ingudam Tarun Kumar Singha President Khuman Club na Mifam Mapu Oiki Aduga P Sonamani Ingudam Satish Sandra Arambam Gauragopal Maimum Bondu MDC ki chairperson Mutum Rina Singh amasung Liching Jury ki General Secretary Al Ranjan Maidina mathang sina athoiba mithung amasung akhanaba lengbirakpa sing oina saruyaki thoram aduda Lakipur Municipal Board ki Vice Chairman Leisungbam Ravindrana social activist asina Miyang ki damak tawriba thavak thoram kaya gi matangda wahaudok piki atai wangang ki ba singnasu Sonamani gi matik magunbu saithaduna wafam kaya phongdoknaki tungda Posangbam Sonamani na mahaki oiba wafam phongdokloduna hauzik oiba Manipur gi khunai asi yamna sathina luraba tangkak amada leire aikoi gi ni haibada mating tawbina ba kanasu leitre maram aduna aikoi masal amana amabu hunba amana amabu singthana bagi wakhal thadokjuna punsinnaduna kari tawba yabagi habagi khanana ba Luraba Tanja ama oirabani haiki. Kari no kwento gudoris. Akoi mayam se bu MLM tar thagar ko jabe matum se oidri brand. Ase koi gyan ta bu gi amader ka nei. Mi chani jo motorcycle thor ge hata flag fire ge vote ka ge banati. Adi thataru thatri mamang de hata ki jum se wai nei ga jum langani hai banati mokong mission ko andar ka nei. Politician bitum pramuk loin de winning ka ningi do. Akoi masin ngakta jong na chu mun ba dun to bule te koi amat di MLA se ka roidra kahal roidra hai se praja koi de masik ko hangam thok na koi kut na ga chegi. Kana lepino ke do lepino ko hangba ya de. India is a free land, independently. Anybody can become a candidate. Kanam the thing we yadi. Adu kanano kahan me do receipt na koi to wa matang putok ngamba. Leito ba sa kayam na wa. Sinam khungakpa singamasung Senjam Chirang 80 Unit 28 da Moirangkhom 𝐶𝐲𝐰𝐬 Lekai Apunban Nupi Luf na mating pangkre ngasi Moirangkhom 𝐶𝐲𝐰𝐬 Lekai Apunban Nupi Luf na senduna Lekai asidagi angam sel khaigat naduna madudagi phanglakpa senfam singadu hauzik kuki militant singna chathariba lan asida khulngak liba Imphal East District Sinam Village Protection Force amasung Senjam Sirangda khungak liba Arambai Tengol Unit 13 amasung 28 ki apunba thomi singda haktengnana chatuna tengbang khre hari mamang chegi May 3 dagi haurak liba kuki narco terrorist singi lan asida khungakpa khunja sing amadi Arambai Tengol gi thomi singna aikoi gi punsi amasung lanthum mangdana ba kan ngak lakpadagi miyamna pukning leitana leiba ngamlibani maram asina aikoi khudingmangna angam ba mateng pangnaduna khungak liba sing pukning thokat piba tangai fade lan ngak liba makoi gi damak chawthok saba fawi hari All Manipur Muslim Students Organization AMSOGI Advisory Committee gi mifam amangarang Lilong Horibi College ki multipurpose hall da founder president Pusam Aulat Khan na mifam mapu oidina pangthokibaga loinena waref manga laure hari mifam adugi agenda singdi AMSO headquarter gi Mikhal ki damak election committee ama semba amadi atai ni haina cherol amana hari ngarangi mifam na laukiba waref sing adudi ahan bada hauzik leriba AMSOGI Taret Suba Executive Committee 2021 to 2023 branch khudingmak amadi AMSOGI District Committee pumnamak makoigi tam lorabanina kudaktagi dissolve tawre ani subada AMSOGI Nepal Suba Executive Committee khannaba Mikhal gi damak miyoi mangana saba election committee ama semle AMSOGI hanagi president Farid Khan Nongzaina chairman hanagi General Secretary Anwar Hussain Vice Chairman MD Farooq Ahmad na returning officer Sad
Nawaz amasung Javed Pusam Ahmad assistant RO oiragani hari ahum subo warefta Pusam Aulaf Khan Salim Ajad amasung Aslam Khan bu pangthokadoriba 2024 to 2026 mikhal asagidamag election observers sing oina khalle mari subada anoba executive committee khandriba forward advisory committee na amsogi thabak ingkhang pumnamak yengsilagani lonina manga subada Anoba Executive Committee 2024-26 ki mikhal pangthokpada advisory committee na ayaba pire haibasini Eco Network Hairok amadi ningol Hairok na lisang sina chatharakpa River Rejuvenation Campaign ki sarukama oina tarani thoirak suba turel khongbal sengba amadi masibulu na thamnabagi changsilakpa clean up drive ngarang Hairok part 2 mayai lekai DLC na konba area gi ward number 13 gi turel Kumfam Mapada Maira Paibi Singapuna Kutsam Naraga Pangtokre, Eco Network Heroki President Sintangamba Laishram Hai, Ward number Taramatoigi Kumfam Asidagi Aduki Matik, 𝐂𝐾𝐲 paisilak-laba amot akai ngakta oibanina no makak sengdoklaga loiba ngamde makoina sengdokliba asi nomaizing khudingi no magi pung amamam khaktani mahakna hai Hairok Wangjing River asi kannabagi damak ministry da DPR saraga thagatkre haibagi paudi ekoi fangjare Hairok Wangjing Turel sengbagi Eco Network na sangsilliba thabak thoram singda awat apa leiriba sing mateng pangbirak kanda Hairok Wangjing Turel kanbagi adugumlaba mai pakpa adu miyamda suksoi soitin uchagi haiki Eco Network Hairok ki isang sina sathajarpa Hairok Wangjing Turin Khungban Sengba Turin sigi luna thanaba sengdokpagi thabo adu taraga nithoirak suboina asisi Hairok Patu Melika gi ward number 11 gi Turin Khungba mapasida ward asigi Maibel Singa Marapabi Maibel Singa punna akoi kusam najaraga pangthok chabani aduga Ningol Club ki ichal sing gaur kanda dumaina ngasi Turin Sengbugi thabo asi dumaina Eco Network Hairok kapuna pangthok chabani Mafam sidasu ward number 11 ki kumpham sidasu aduki matik koi chahi kya dagi paisilakpa amor akai ngaktu oibanina akoi ngasi sengdolaga loiba ngamde akoina sengdokchari basi nongmada pung amam khotani sengdokchaba Sunday khudingi akoi rumaina pung amam Sunday si pung amam taikoga Hairok Wangjing Turel si sengbagi thabo asi lepna chathajarali makha tana su akoi rumak sengjagini Ima leiba ki dama kautukta tha kaya khun ngaktuna leirakiba athauba maisnam khaba sagol tongba amadi athauba nongthongba Michael Palace Compound anina kuki militants singi khutta lekhidabada like-minded group LMZ Manipur gi thaumi singna athauba anigi mafamda awangba thaki kai khumnaba otkibaga loinina imung anigi yumda chatuna nomada sangraba yadraba acha athak sing mateng pangduna imung anigi awabada saru yakre LMZ advisory board member Manglem Waikomna Lusingduna Chatkiba Ngarangi Tengbang Khongchat Aduda Group Asigi Secretary Ozut Sorokhaibam Publicity Secretary Rakesh Naremsu Saruyaki Lonina Dr. Inauba Nomaitem Surendra Ningomba Kunjeshwar Mangsatabam Boinau Maibam Rameshwar Elangbam Joy Thongam Loktongbam Ravi Chandra PK Huirongbam Suni Nongtongbam Sobita Maibam Amadi Loitongbam Suni Balana Chingba member Kayasu Saruyaki LMZ gi Secretary Ozut Sorokhaibam na Fongdokibada Haukiba Chahigi May ahumdagi Manipurda kuki militant singna chatharakliba lan asina ngasidi Manipurda khundaminariba miyoi furuf khudimang kham thengna awaba mayoknare lan asina maram oiraga miyamna thengnariba awaba kaya asi koknabagi damak lengaki sakti pairiba singna athubada lan asi loishinaba honabiu natragadi chamjaraba nomagi hate suraga chajaba micham miyam kayagi punsi hingdabgi lanfamda kangaunare miyamgi punsi amade lantum lengak nangakpi senbiu ngarangi tengbang khongchat adu senglaba kanglagi nongsup sanathongdagi khongsalaba matung Palace Compound leiba leikitraba athoba Nongtomba Michael Dev ki imungda satuna nomada sangraba yadraba polam sing tengbangki madugi matungda sagol tongba mamang leikaida ke leikidraba ka hina yumlei kere khudong chadraba maisam khaba alias ibomchagi imungda chatuna acha atak sing amadi miyamna mating pirakiba sanfam lupali sing tarasu mateng pangduna imung asigi awabada saruyaki leikidraba athoba ani asigi leihoriba imung manungi miyoi sing Pongning Tawgaladuna Group Asigi Secretary na Makatana Fongdokibada Ekoi Miyoi Bahaibasi Nomadi Loina Sigadaba Ngaktani Accident Siba Naraga Siba Natragana Thodok Amana Maram Oiraga Sigadabani Sigadabagi Saruk Ima Lebaki Damak Nogna Tawai Takriba City Pokpagi Mahay Yalabani Lebak Miam the Lakidraba Inau Michael De Famadi Kaba the Piriba Tauba Haiba Mingtol Ase Kanagumba Amana Lupa Kror Pidunasu Pangba Yaroi Daba Tanglaba Mingtolni Aduna Lay Horiba Imung Manugi Miam na Pukning Sontabigano Imung Manugi Awabada Lepak Miam na Sarugyari Khongchat Loi Sing Asina Atauba Aniki Tawaina Sempiba Mapugi Nagda Ingna Chingna Potarunaba Minute Amamam Tumina Leptuna
थौनीजखिबगा लोइना अथौबा माइकेल देवना याइफरे अथौबा खावना याइफरे मणिपुर इमाना याइफरे इमा लेपाकना याइफरे हाइबा स्लोगान सिंगसु लाउमिनाखि कौतुकता खुलनापा अनि अमना कुई कोनुंगदगी पैलेस कंपाउंडगी माइकेल अमसुंग कुई खाबा पैसाम खाबा अनि से खुलनागा कुई बंकर द लेजबनी अदुबु मसिंग यामनबा कुकी मिलिटेंट सिंगना बोम याउना अमसुंग कोइसलबा मतुंगदा मखोइबु फारगा तमथिना हादबिगिबा यामना पुनिंग नुसिंगाय ओरिबदी येंगनबना लांगोय चनख्रबा खाबा अमसुंग माइकेल अनि असिना अखोय येंगनबना लांगोय चनग्रे हाइदुना युंगी मिसिंग वीडियो कॉलिंग तौरबा येंगनबना लांगोय चनख्रबा लानी अमना मतमदु करी खलमनी अदुबु मखोयना खलमनी इमा लेबा किदमुदा सीबा हाइबसे चंगना सर्ग काबने हाइना मखोय मोमोन नोंगा येंगनबसिंग अदुगी मखुत चलमनी मरमदुना इमा लेबा किदमुदा खाबना थवाई कटख्रे अदुबु लेहौरिबा अखोयनासु मागी इमुंग मनुंगी अवाबा नंगौरिबा सिदा तरे छिंजा खजिक्तंग कटपगी तंगाई फदबदु लै खंदुना एलएमजी न ngaraंगसी वीडियो अमा सेमजबदा मियामना हजु पबदा लिसिंग 10 रोम कापिरखि यामना नुंगाइजै लोइना अखोयगी माइकैदगिसु अचा थंग सिंगसिंग कया इमुंग असि अवाबदा सरु याबगा लोइना अखोयना इमुंग असिगी अवाद अपा लैरमनि खंदुना अखोय खजिक्तंग तौजबनी IPS Richard Anand Prakash ngarang ikang khangaudan lekhidabada IPS Officers Association Manipur chapter nangasi awaba fongbagi mifam ama pangthutuna minute ani tumina leptuna lekhidrabagi mafam dai kai khumnaba utkre amadi lekhidrabagi imung manungna nanghauriba awaba dasu saruk yakre mak lekhidabada imung manungna nanghauriba awaba asi mayoknaba ngamnaba taibang mapuna imung manungi miyoi singda thongna amadi khangba ngamagi pangal pinabiba oirasanu haina IPS Association Manipur chapter gi General Secretary 𝐁𝐫𝐹𝐾 IPS na thadrokpa cherol amana hairakli Manipur gi mangkraba ningtamba hanjinbagi UNLF na changsiliba ningtam lan asida thauna leina yeknababu lan thengnabada chokthaba naikidraba lanmi private moirangthem mangol zauna lekhidabada party amadi lanmi sanglof MPA na thamoi songna awaba phongdok chari haina pambaina luchingba UNLF ki media coordinator charai rongba thoksomna thadrokpa cherol amana hairakli cherol asina high private moirangthem mangol zaw alias 𝐶𝐲 turel wangma phoksupat lekai da leiba moirangthem momon amadi rasilei anigi ahanba mapari oina Mars kunmathoi लिस्टिंग अमगा चमापन होमफदरा मंगादा फंगजाकी अथौबा असि मतम सांगना पार्टी की थबक तौरबा तुंगदा महाकी मरेबाक मफुरुफ नुसिबा अमदी मथौदा कथोकपा अदु सक्खंगनदुना पार्टी ने MPA अमा ओइना ट्रेनिंग फंगनबा मतमदुगी ईस्टर्न नागालैंड की ट्रेनिंग सेंटर द थादुना लिस्टिंग अमगा चमापन मरिफदरा मरिगी मार्च थादा ट्रेनिंग माइ पाकना लोशिनकी चराई रोंबगी चेरोल असिना मखा ताना हाई ट्रेनिंग लोयरबा तुंगदा मणिपुरदा अमुक थोकलक्तुना MPA की लानमी अमा ओइना येकनाबगा थेंगनाबा लानफम सिंगदा सरुक याबा हौकी येकनाबगा खुद थोंगनाबगी थौदोक अमा लिस्टिंग अमगा चमापन मरिफदरा मंगागी जुन थागी चैचत 13 थोकी थौदोक अदुदा निंगतम लानमी सर्जन निंगथौजम पाकपना लेखिदे अदुगा प्राइवेट मंगोल जाउना नोमै मरुना पांदुना फिबम थीना सोकी असोकपा अदुना मरम ओइजुना महाकी हक्सांग सोइनाइबा ओइकी हक्सांगी फिबम सोइनाइरबसु निंगतम लानमी अमा ओइना थौना हनबा लेतना पार्टी की वाकलोन संदोक्तुना मियाम मरक्ता लेखी युमदा पोथादुना लेरिगै मतमदा IOF के मियोट मिनै कया थेंगनाकी अदुबु अथौबा असिगी वाकलदा महाकी मरैबाक मफरुफ की दमक लेपकिबा फिरेफ अदुदा करिगुंबा अमता होंगदना पार्टी की थौदांग लौकी अथौबा असि लानफमदा सोकिबा अदुना मरम ओइरगा मतम सांगना अनालाएंग चथदुना लाकी हंदक अमुक अनाबगी फिबम लुसिलकपदगी हॉस्पिटल द लाइकनकी अदुबु लाइबक्तिबदी लाइकनबा ngamdana tha asigi haukiba chechet mari ki ayuk pung ahum taba matamda taibangban thadoki haina cherol asina hairi private moirangthem mangolzau party ki thaksi khasi ngakna chatpa awaba khudong tiba kaya na chungdana mayuk naba ngamba thongna leiba mi tinaba haiba pukchel sengba kathokpa pentokpadana masaruk oikiba party ki achangba ningtam lanmi amani magna leikidabada sena khainabagi awamaisa langhauriba mahaki loinabi amadi ichanupi imung manung maruk mapang khudingmaki awabada thamoi songna saruk yari haina cherol asina phongdorakli hauzik paugi marakta naten break amatang lominasi Mega Minds Coaching Institute for competitive exams, endorsed and guided by successful IAS, MCS and bankers. ZFC General Foundation course for SSC, Banking, UPSC and MPSC. Now at Thoba. Mega Minds, empowering the aspirants.
welcome you all to UNAPO School Chanung, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic season for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Break ki matungda mayam taram nokchari. Hauzik sanabagi pau pizari. UNACO School na sponsor Toba Manipur Hockey ki meeting makada State Level 9A Side Men's Open Hockey Tournament First UNACO Cup 2024 ngasidagi UNACO School Chanungda punna team mapan na sarugyaduna pangthokadoriba tournament ngasi hautopagi ahanba match oina 𝐌𝐶𝐶IC kontha haluf amadi PHAM thangmai banna akanba lamba thenaki haudopagi thoramadda khundrapam assembly constituency gi MLA TS location na chief guest UNACO school gi chairman amasung managing director Ningombam Iravantan president Kamjong district hockey association gi advisor Asangkasar Manipur hockey gi president Khoirom Loya lakpa amadi hockey India gi hana gi president Gyanendra Ningombam na guest of honor oina saruyaki thoramaduga mari lenena UNACO school gi chairman Ningombam Iravantan phongdorakpada matam kuina Manipur da thokliba irang asina maram ojuna sanaroi sana khotnabagi lamda khara lapthok rakpagum urakpa asigi yengtuna tournament asi sinjabani tournament asida winner taraklaba team aduda lopa lising yangkai runner of team adudana lopa lising kuntra pigani loinena lamda masida ngasi maktangdu leita da ba fibam amada leiriba asi tangdu leita ba ing chipa lamdam ama oijuna mausagi fibam da hanjilakna ba khonaba amadi tournament asidagi fanglapa senfam singaduna hauzik relief camp sing da leiriba mioi sing da angamba mating kharadang oirabasu pangbangam ba khonagani tournament asida saru yariba team khuding Magnasu Manipur hockey na piriba chana kanglun sing adu ngakna tournament asi haubadagi loiba fawba sanabi haina su appeal tauki sanaroi singna player singna tournament tawdabadi matam sangna irang gi maram oida tawbada sanabada akoi kitang gap leiba laf leiba tawba adu masigumba apobusi khara do su menjana waina koi season ji yenga sanaroi sing interest ta akoi sigumba tournament sing pangthok sabani adu dona masidagi phangjara ba akoi angamba phanjara akoi relief camp sing mateng pangjangani tournament si sin no kona bada mateng pangiriba akoi club sing player sing adu dona yam nuai jabdi akoi athu bodam sin bada aya bibiriba akoi da akoi Manipur hockey gi maroina yama tamoloya amadi secretary agi marup basanta adu puno bu kagachari america kuno sari Jahi Kudingi Lamphel Party Leiba CRPF 143 Battalion na Sinjana Pangtopa Site Manoranjan Singh Memorial Football Tournament ki taramari rak suba oina handak jahi gi oina so ngasi tagel da Leiba Sports Authority of India Sai Complex da hodokre tournament hodobagi taramadu da Mahot Minister 𝐌𝐾𝐬 Imphal West SP KSS Sivakanta DIG Ranks 1 gi DIGP and Herozit Mayday Law and Order gi ADGP Lufeng Kailunna tharamapu oina saruyaki loinena tournament asida punna tim tarani thoina yari ngasi hodopagi numita SSU Singzamai amadi Imphal United team ka stanaki tournament aduga mari lenena minister 𝐌𝐾𝐬 na hai lamdamasigi thabak thoram kayada CRPF na ajoba thodang kaya lauduna lakli hariba sinfamasida kathokpaga loinena thabak toramba leikhidaba manoranjan gi mingda pangthopa tournament hodopagi tharamasida saruk yaba fang bagi damakta su nungaiba fawi haki CRPF की बहुत जवान लोग शहीद हुआ है ये देश को एकता करने के लिए तो इसके अंदर से ये अपना शहीद मनोरंजन की नाम है इसे 14 टाइम्स तो इसकी कुछ बाजी भी होगा और मैं इतना भी कहना चाहूंगा कि इनकी मेमोरी में ये फुटबॉल हर साल करते आ रहा है तो आज मैं यहाँ पे शामिल हो पाया मैं सबको CRPF की ऑल ऑफिसर्स सब जवानों को मैं बहुत धन्यवाद देता हूँ और अगर ऊपर वाला अगर दया दे तो मैं नेक्स्ट ईयर भी यहाँ आने का मौका मिलना चाहिए अरोबा पाव अमुहन पिजरी मनी फ्रेश की प्रोसेस तौरबा तोंगान तोंगानबा पैकेज फूड अमसुंग ज्यूस की ब्रांड सिंह चीफ मिनिस्टर एन बिरेन मियाम द लांथोक्रे History da thokidaba semjinba wari oibana amadi ayaba yauraga sakhiba natabani Churchandpur da National Highway anida leriba Anglo Kuki War Centenary Gate athubada lokthok piro haina Maheshwar Thonglawzam na haikre
Moreda Leriba State Forest Chana Taknuba Ising Maisingda Thingbat Thamlibasi February 9 Fawda Lauthoktrabadi February 10 More Lambida counter blockade Toragani Churchanpur da support Jay Pusinba Thingadori. State Level 9A Side Men's Open Hockey Tournament First UNACO Cup 2024 UNACO School Chanungda Hokray. Northeast Windona Sandok Sari Banimidangi Paumatang Sidaloisari, Ming Tabiriba Singbu Amuka Henna Chen Mabamna Krumjari.